अहानबदा मरुओइबा पाउसिंग नुमित खरनीगी मतुंगदा मणिपुरदा लाकदोरिबा BJP National Secretary BL Santosh की खोंचत असे अचंबा खोंचत ओइरोय हाइना मणिपुरगी हानिगी चीफ मिनिस्टर नोंथोंबम बिरेन हाइख्रे लेबाक नुंगशिबा हाइदा असे चिन खक्तना यारोय लेबाकी चौखटनबा थबक पांगथोकपदा अखोय पुमनमकी अचोबा थौदांग लै हाइना राज्य सभागी MP लाइशेम सना जौबना फोंदोरकली MPSC की वाहंचे नमलिबा मपालम की प्रिंटिंग प्रेस असे मरी लेनबा लेंगा की ऑथोरिटी सिंगना अवांग थाकी इंक्वायरी कमिटी अमसेमदुना येंसिनगदबनी हाइना महैरोय लुप तरुकी अपुंद चेरोल अमदा डिमांड तौरकली IDP सिंग मयुम मयुमदा हंजिल हंबा ngamlaba matungda sangai festival pangthokpa chungdani haina maitei kayadagi phungdoknarapa leptri amadi atopa leibak singdagi manipurda chakaba lakpa amur falcon amadi atai migratory bird singbo ngakpi senbibagi saruk ama oina none district leiriba airgun sing paikhatlaba district magistrate na khanghalakli ISCOM Manipuri News mit yang tabiriba pumnamak puruk sana Shermina taramoksu bagaloina na pungjasi fawbagi maruoiba pausing sadokna bijeri numit kharanigi matungda Manipurda lakadoriba BJP ge National General Secretary BL Santosh ki khongchat asi achamba khongchat oiroi haina Manipur ge hanagi Chief Minister N Biren na haikre wafam asi BJP Manipur Pradesh na Youth Hostel da chalaiba mirolibi nupi singi oiba relief camp closing ga mari leinana phongdokibani mahakna makhatana haikibada matam kuirabagi tungda Manipur ge wathok lanthok marak asida BJP ge National General Secretary BL Santosh amadi North East in charge Sambit Patrana Manipur da lakadoriba numit nini hubni gi khongchat ase maram leiba khongchat ama soidana oigani khongchat asina Manipur da tangdu leitaba hanjilaktuna miyam gi apamba popular government ama sembo oirasano Chahi ani helaklaba irang asi ngasidi tapna normal sida hanjilakle irang asina chaitheng phanghalaba miyoi kaya ama ngasidi tapna hanagi punshi mahingda hanjilakle masimak afaba khudam amani haina lawi relief camp singda leiba mirolibi nupi singi damakta BJP Manipur Pradesh na daita lauduna mirolabi nupi singi oiba akhanaba relief camp ama youth hostel Khuman Lampakta ing kumjalishing anisap na kulhumdoigi me kunma thoidagi hauduna chalairapa asida angang nupi macha chamaga ani aduga angang nupa macha marifudara mapan punna angang chani ga ama asoi angam ama tayaudana angang unaki mirolabi nupi singna thengnakiba awaba adu koknabagi damakta BJP Manipur Pradesh ki thongmi singna lokhiba thodang ase yamna singthaningai oi haina phongdokhi Megi dari kunma thoidagi haukiba sugumba relief camp sing asi aroi bo camp sibu close to boina sugnu dagi nupa masa ama taibangda pokpa sigi iroina na sigi camp si ngasi dagi relief camp si loisalagani aduga ngasi kawun numis dagi hana dagi su santi hanjalakpa mayama ma hore adu ngasi kawun numis dagi Sri Govinda ji janbi dana ibu pakhang bana janbi dana lamdam sida tangdu leita ba santi leiba Manipur ma halakpa haibdo ohen biu haidana koi myam yangpham dagi kurumjari leibak nungsiba haiba ase chin khaktana leibaki chawkhatnaba thabak pangthokpada aikhoi punna saru yaminaba mathautai haina Rajya Sabha gi MP laishemba sana jawbona phongdokre wafam ase district administration Bishnupurna My Bharat Bishnupur amadi NSS Cell Manipur gi matenga loinana ngasi kiyamba Shanglen Bishnupur da pangthokiba Bishnupur district level padyatra gi Unity March ki thoram amada mahakna phongdokhibani thoram aduda Bishnupur district ki Deputy Commissioner Pooja Ilangbam Mera Yuva Bharat Manipur gi State Director L Marjit Kumar amadi
Unity March ki District Nominee NG Sovana amadi H Iboyai masu saruk yaki. Thawramaduda Rajya Sabha ki MP Laishemba Sana Jawbana luchingduna Atmanirbhar Bharat ki wasak lomina kibaga loinana Ek Bharat Atmanirbhar Bharat ki Unity March ki rally amasu lamthaki. Rally adu kiyamba ningsing sanglendagi hauraga Tidim lambi da laktuna Bishnupur Kaithel fauraga DC lamkhai fauba chatlaba matungda Thawram pangthokfam kiyamba ningsing sanglenda lamthungfam oiki loinana Nath ki jagoi ishai amadi tongan ba makhal mathelgi thawram singsu miyamda utki Thawram aduda MP Laishemba Sana Jawbana makhatana phongdokibada Chaukhatpa mapangal kanba India ama oibada Manipur yaudaba yaroi Manipur laihauraga India chaukhatle haiba yaroi maram asina lebak asida amadi street asida leiba mipum khudingmakna civic sense unity amadi nation building gi wakhalon chenminnaba amadi thabakta onthokminnabagi changi haiki discipline life is loi yaugre bo civic responsibility obe loi yaugre masi ba hek leitraba madugi mido natra madugi furup to natra madugi leibak to kaidong leida mado akhoi saukhat padi ngamoy adom amad natra made koi chingdharga legani biksit manipurama biksit bisnupurama oidrige akhoi gi adugumba biksit bharat se 2047 gi mangse manglan su phaubada wagani apunba manipur sagasi apunba bharat sagasi aduga nungaiba tungi mirolda yamna nungaiba yaithaba adugumba akhoi gi iriba ama akhoi thamamnaba tu honabada punamangna saruyamina si habu wafamse thamjaraga मैं पुनमक थगसरी मैं पुनम 150 है ना कोई की ओजाना सु कोई की सरदार वल्लभभाई पटेल ना कोई की इंडिया है बा कंट्री अमा की सेमक बगी कोई की फ्रीडम फंगक बदा कोई कमाई माना यामना चाउबा रोल एंड रिस्पांसिबिलिटी लव की बदो मयाम दसु खंगन बिरे अदुगा कोइना अंगांग सिंग कोई की फ्यूचर जनरेशंस मयाम दसु निंगसिंग बा यामना मरुनी कई गिनो द इंडिया है बा हुजे कोई की लेरिबा कंट्री से यामना वाना कोई फ्रीडम फंगक पनी अदुगा यामना वाना यूनाइट तौरपने अदो कोई काउबीदनबा अदुगा कोई कमाइना अमुखेना सिगी नेशन से यामना चौखलकदगे कमाइना हेना हबो हेनगदगे हाइबदो कोई की लोइनमा दायित्व लै एंड स्पेशली अंगांसिंग लेंबिरेबा अंगांसिंग म्यामगी सु यामना मरु एबा दायित्वनेना खांहन बिनबा कोई ngasiगी थौरमजे सिंजबनी Mapalamgi printing press asi mari lainaba laingaki authorities singna awangba thaki inquiry committee amasemduna yengsingadabani Manipur ga hiram amatada makhatana samnaba yaroi amadi printing press asida state asiga mari lainaba wahangchi sing makhatana lambida na bahajari haina mahairoi luk tarukna thadorakpa apunba cherol amada phongdorakli cherol asila makataraduna examination controller Manipur Public Services Commission MPSC na November gi chaichat mapanda thokpa cherol amagi matung inna printing error oiduna technical gi oiba issue khara laikhibagi ni haiba himaramna Manipur Civil Services Combined Competitive Main Examination 2022 gi pangthoknabagi schedule lepkhiba paper sing paper 4 General Studies 3 amadi paper 5 General Studies 4 cancel tawraduna lakliba November gi chaichat kunithoi thangjonomitta matam amuk leptuna yaithokre Manipur Civil Services Combined Competitive Mains Written Part Examination 2022 asi chatliba November tha asigi chaichat taret nipan amadi mapan fauba pangthoknaba khanghan cherol ama October ahumda registrar MPSC na thoki haukiba November gi chaichat mapan ngarang aroiba exam numit asida morning shift ta paper 4 General Studies 3 gi wahangchi asi candidate singda yenthokadabada evening shift ta thokpa paper 5 General Studies 4 gi wahangchi oina candidate singda yenthorakpa yansinnarakpa haiba asi yamna sathina laibak macha tadaba thawong amani haina amsu MSF desam KSA SUK amadi aims na akanba mawongda condemn tawi bureaucrat officers civil servants oiraktuna lamdam asigi oiba administration pairakadoriba leibak asi semlakani haina asha tawriba candidate singi
yamna maru oiriba MPSC na lawba examination asi fawba seksindabagi masak ama mahairoi lup taruk na uba fangi masi yengsinba watpagi khudamni thodok asiga mari lainana mahairoi lup taruk na MPSC gi examination controller unaduna wari sanajarubada mapalamgi printing press amada MPSC gi wahangche namhalli haibagi wafam su leire hairiba printing press asi mari lainaba authorities singna awangba thaki inquiry committee ama semduna yengsingadabani Manipur gi makhal amatagi examination gam printing press asiga makhatana hiramatada samnaba yaroi haiba wafam asi media gi khuthangda mari lainaba lenga ke loishang singda thamzabaga loinana printing press asida Manipur gi maru oiba exam gi wahangche makhatana nambi danaba mahairoi lup tarukna hairi Leiba kangkhong chairingai ingtappa hanjilakringaida leingakna thawoina sangai festival tawsinduna maitai singbu ithak irang pamba tahannaba thaurang khudakta tokadabani haina ningthaukhong protection committee MPC gi secretary M Rajenna phongdokre wafamasi ningthaukhongda leiba ningthaukhong protection committee gi office ta pangthokpa paugi mifam amada mahakna phongdokhibani paugi mifam aduda mahakna makhataraduna Chahi ani makai helaklaba Manipur gi irang marak asida IDP singi awaba ubidana maitai singna iramdam asida ningkha tamna chathok sasin yadringai Manipur gi senmitlon hen na sok lengai tanja asida lengak na sangai festival pangthokani haina thaurang tawrakliba asi yaroi sangai festival pangthok tringai da Manipur gi irang hana luisillo maitai singbu ithak irang pamba tahan bigano maitai singna kangpokpi lanba ngamdriba palel lanba ngamdriba Churachandpur sangba yadriba IDP sing masa-masagi yumda changhanba ngamdriba loinana Manipur gi senmitlonda sonthana leiringai chairak asida Manipur lengakna sangai festival pangthokani haina thaurang tawrakliba asi karida nungaiduna harauduna tawraklibano chingdana kuki terrorist singna maningtamna sathok sasin tawriba aduga tampaki mafum kayadana maitai singbu ot nairiba asigumba waraba tanja asida sangai festival pangthoklaga Manipur gi irang asi nakal amada chakhinaba hotnabigano maitai furupu Manipur dagi mutkinaba hotnabigano Manipur gi state animal oiriba sangai gi ming sijinnaduna sangai festival tawbana lamdam asida shanti hanjilakpa ngamloi sangai festival pangthong tringaida Manipur gi hawjik oiriba issues sing asi hana lisinbiyo Manipur da shanti hanjil hanbiyo aduga sangai festival pangthokpiyo Maram aduna Manipur gi miyamna Manipur gi hawjik oiriba fibam asida Manipur leingakna sangai festival pangthokani hairiba asida saru yabigano loinana Manipur gi tongan ba lupsingna sangai festival pangthokpa yaroi haiduna thingliba ase ningthaukhong protection committee na so support tawjuri haiki paugi mifam aduda NPC gi joint secretary oinam sonamani assistant finance secretary El Bashi amasong committee ase gi executive member kaya so saru yaki Sangai festival de thawai yauri simaina Manipur gi mitai kunaina chatpa yadriba lanba yadriba thokriba thodok mayam asibuna hana priority pibire hairaga sigum labsi hana solution tawdana ithak iranga putharagna bohonariba sidagi ekoi Manipuri mitai kunaina ekoi masidagi ekoi ngakokna na bohonajaba haibasa ekoi ithau oire haibas wakalon si miyang pamda thamjari maram maduna lagliba November gi tang kunma thoidagi pangthokani haidana taw biriba sigum laba sangai festival asi asida saru yadaba amasung miyam hupna ekoi gi nena taba kunai ma nena taba mahing ama laktribo pawwa sigum laba festival sing asi pangthok yaroi haibasi ekoi mitai kunai gi oiba arepa Manipuri kunai singi oiba arepa ama thammasi haibu wapamsi ekoi Manipur lenga ki tourism department na lakliba November kunma thoidagi kuntra fawba numit tara ni chupna chahi khara leploraba tungda pangthoknaba honariba ase Manipur da income jalishing ani kulhumdoigi May ahumdagi thokliba communal conflict asana maram oiduna mayum maikai lanthom maithaduna amadi thuga yaithaiduna leifam leitabadagi relief camp singda leiriba IDP singi masagi mayumda hanjillaba tungda sangai festival pangthokpa achumbu oigani Hawjik fawbada miyoi kayana relief camp singda awaba khangduna leiri masida natana relief camp ta leiriba IDP kaya suicide tawduna mathwai thakibasu yauribani
Communal conflict asina maram oiraga hojik faubada national highways singda ningtamna chatpa yadana leiribani Manipur gi miyamna thengnariba awaba khudongchadaba kaya sing asi khangbi ubiduna mari leinaba department na tha asigi tang kunma thoidagi pangthokani haina tawriba sangai festival asi IDP singna masagi mayumda hanjindriba fauba pangthoktabana chumgani haina Silin Digital gi chairman Fanjobam Lanajitna phongdorakli मरी लेनवा कंसल्ट डिपार्टमेंट सिंगना अमुक्तंग मसी खन्थाबिरगा मसी तंगाई फदना पांथोक्तबा याद्रबा फेस्टिवल अमु ओइरगसु हौकिबा चही खरदा कंफ्लिक्टना मरम ओइदना पांथोकिदे मदगी अकोई कोरोना गी मतमदा ग्लोबल गी ओइना तौगिबा कोविड-19 गी मतमदसु पांथोकिदे अदुना हौजिकसु मतम लेरिङै हाइदि ngasi नुमित खरनी लेरिङै सिदा मसी अमुक्तंग खन्थाबिरगा IDP सिंगसिना थेंगनरिबा अवाबा अमदि मणिपुर की प्रजा सेक्शन खुदिमकना थेंगनरिबा अवाबसि उरगा संगाई फेस्टिवल से पांथोकपा मदु पांथोकपिदनबा अखोई सलिडिटल की माइकेदल की अखोई मरि लेनबा डिपार्टमेंट सिंग दा हाइजरी अखोइना IDP सिंगसि याम वाना खांगी मसिगि जु मथकता IDP सिंगसि अखोई सुसाइड अटेम्प तौदना सुसाइड तौरगा लेगिदबा कयाम जु यावरिबनी होजि होजि मकचु मखोई यामना अवाबा फिबमदा लेरि मणिपुर असि अखोई शांति होइना लेबा हाइबदि ओइद्रिबनिना मसि खन्थबिरो अदुगा मसी येथोकपियु तंगाई फद्रगदी हंदकी चहीसिगी ओइनसु संगाई फेस्टिवल असे पांथोकपिगनु हाइ वाफम असे Siberia, Mongolia, amadi East China dagi chahi khudingi October tha dagi hauraga November fauba Manipur gi Tamenglong amadi None district ki tongan ba mafam singda chaktaba lakpa Amur falcon hairiba migratory bird makhal asi sadan ba singna tongan ba maram gi damakta fabana chingba sing tawbada None gi district magistrate na hairiba district asigi oina athing ba thamkhre अथिंग बसगी मनुंग चन्ना अमूर फाल्कोन नत्रगा नोने डिस्ट्रिक्ट ता अख्वापुइना हाइना खंगनरिबा उचेक मखल असि याउना मखल अमतगी माइग्रेटरी बर्ड्स सिंग फाबा अमदि हातपना चिंगबा तौबा यारोय हाइरि अथिंग बसगी मनुंग चन्ना हाइरिबा उचेक सिंग असigi चक्ताफम ओइरिबा खुल सिंगदा लेरिबा एयरगन सिंग मरि लेनबा विलेज अथॉरिटी की मफमदा सिन्नगदबनी अमदी एयरगन सिंग अदो सिन्नरे हाइबगी रिपोर्ट अदो नवंबर की तांग 15 फाउबगी मनुंगदा डिस्ट्रिक्ट मजिस्ट्रेट ता खंगहलकदबनी लोइनना हाइरिबा एयरगन सिंग अदो था असigi तांग 19 फाउबा मरि लेनबा विलेज अथॉरिटी सिंगी मनाक्ता थमगदबनी मसा मसागी एरिया दा लेरिबा एयरगन सिंग लौसिल्लगा थमगदबा विलेज अथॉरिटी सिंग अदुदा लोंगमाई Rangkhun, Awangkhul, Taubam, Khongsang, Rengpang, Nungba, Kambiron, Khumji, Nagaching, Kabuikhulen, Puichi, Bakwa, Amadi, Hauchong na chingba mafam singi village authority sing yauri kanaguma miyoi singna athingba asigi mayokta hairiba uchik sing asi faba na chingba tawraklabadi lamdam asigi logi matung inna matik chaba action lokhatlagani haina chirol asina makhatari With innovation in learning, world-class facilities and caring mentors, UNACO School empower young minds to think, explore, and excel. From creativity to confidence, we nurture every child to discover their best self. UNACO Schools, empowering minds, inspiring futures. Registration is now open. Don't wait. Secure your seat for a brighter tomorrow. Join UNACO School, visit our campus, or register online. Break matung amuko suhana taramok cheri. Wahong Radio amade Diamond TV na Sanjita da lupa lishing nifugi matiyang kutsinakre. Ikoi dana bodybuilding masanagi Indonesia da championship ama yaunaba social media ge kutang da matiyang pangbiyo hairakibi. Thokchom Sanjita da Wahong Radio amade Diamond TV gi MD James Thaikhrujamna Diamond Donors amade Diamond Family gi apunba matiyang loinana Sanjita Thokchomga face to face ke thauramda unaduna mahaki punshiwari amade Bobby Building gi awanungai wari saduna thauram ama pangthoki Diamond Donor member amade Diamond TV yengbiba amade Wahong Radio tabiba mayamga khainaduna lishing nifu gi senfam asi Thokchom Sanjita da khutsinakibani thauramga mari lainana Wahong Radio amade Diamond TV gi MD su oiriba James Thaikhrujamna haikibada
Sanjitagi sanabagi khongchut asi toklagadra haina waba aduda Diamond Donors amadi channel asi yengbiba tabiba mayamga live program ama sillaga ngamjaba mateng pangge khanduna pangthokibani. Thauram aduda mateng pangbiba miyam amadi Chauna mateng pangbiba Saranthem Tomba, Imashi Sorojini, Commandant CRPF Padmashri Namayrakpam Kunjarani, CRPF Second in Commandant Wangkhaimayom Nandini Amadi, Diamond Donors Team ga loinana mateng panglakiba pumnamakpu thagatpa phongdokpaga loinana, Aikhoi amato oina letminaduna asumba, Angamba mateng pangbagi hainabi asi thadokumsi amadi mateng panglakhiba khudingi awaba tarakpa matamdasu mateng pangduna lakli makhata nasu pangani hairi. Masi Diamond TV wahong radio na akoina face to face ki thorom haidana thokchom sanjita akogi ngasi gi matam kharagi mamangda ikoi dana haitare mahaki body builder sanaba chatpagi damo mayam no mateng pangbiyo na dhiras ki ma ki blog ta content amada ai ujabadagi magi do hauksi tawne na torokpa aduga hauksi tawne tobuda hauksi do kyam tarage kolage na ibani wari sane adu mai pesa do hauksi do sumange na hairakpa adudagi ri sum nuai tadana lepak miyam no bodi mo dai na mateng kya pange hangman aslamaga lising kun mukti mayam mateng kharka tik 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 no musum henkale sum lae na kya wali no lising marphum wali adurgadi face to face ne khoida thorom am silasi haidana khogi Diamond Donors Diamond Family aduga wahong radio tabiba mayam se koi punjalakanda aduna face to face na thorom pangthok chare adugi matungda mateng pangbirakna tonga tonga masing pasa amasani chahum chum mateng pangbirakpade haitare lupalising yamdana haitare khojelising kun muksu wani yogjor matungda ise kunjarani namaira fongi Padmasri aduga CRPF ki commandant aduga second in command ki CRPF ki khogi madam Nandini haitare adi Imasi Sarojini Sarangtem Tomba mayam suma dagi ate mayam pangbirakna haitare ngasi di 40,000 yogjare aduna mai pakpasu oibiro aduga paisa di hoje dum surani haitare ni ko yang ngajare senpham je akoina lupalising nifu aikoi gi mai kai di pangjare haitare aduga kari phawi samaina koina sinjabasi kari phawi sanda hakchang da kai tare hana aina chapanga moidra haibagi ninganna ba ma leiram-bado habdi wakhan nungaitana ai sar da jo aina haijarki dana ko message da sar ai je chapangam doi man salaktre kaina haibado kaisu ninganna ba tawga no khoi myam lari jine na sar na haibirak podudagi wakhan du khara sakthoga sar na igi smaina mating pangbi baje adugi mating nungai amadi ai chatpa phangani haibasu ai ngonda phaujare aduga medal lama soidana lorokani haiba amaju ai asa amaju ujar soidana so lobiro soidana mai pakpi ado lepak miyam na su haitare madugi punamak apabagi apabadu pizare mai papudo porakanda madugi paudo khoi taminarasi ko thank you so much mai apuna maduga mateng pangbirakhiba khudimo mingloi panjadre punama pusu thagachari thank you so much lepak miyam Universal Friendship Organization UFO South Headquarter number 1 Kakching Khunau Amuraba Battalion gi manung channa leiba Maitai Huye Langom Sintam Shanglen Sajol Academy UFO Tokpaching Mondom Branch ki Kunsuba Raising Day gi thauram ngasi pangthokre thauram aduda Hianglam Assembly Constituency gi ex MLA Elangwam Dwijomani ibuthau pakhangba yekpa angangwa machugi firal chingkhat khibaga loinana UFO gi member kayana firal gi mafam da salute piduna ikai thumdaba su utki ngasigi Mondom Mahadev Lai Tampakta pangthokhiba Mapungoiba thauram aduda Hianglam AC gi ex MLA Elangbam Dwijoni Maitei Arong Nongmai Khung gi ex Pradhan Ningthaujam Rajbabu Mangang Kakching Khono College ki principal Oinam Binoy Khuman Sarik Conjent Public School gi retired headmaster Haubijam Hera Chandra Moirangcha Postmaster Tokpaching branch ki Oinam Khelen Khuman Manipur Rural Bank Kumbi branch ki branch manager Haubijam Dayananda Amadi Tokpaching High School gi assistant teacher Ningthaujam Nimaina Mathang Sitna Maru Oiba Mithung Lensing Oina Sar Yaki Thauram aduga Mari Dainana Hianglam Assembly Constituency gi ex MLA Elangbam Division Manina Haikibada Leibak ngak ni haiduna thoglakliba miyoi singna Marai bak furuk ngakchaba matamda Mamai leiduna khak cheloi dabani Malem gi chawkraba amadi fajokraba itihasta iramdam asi amatu oiba maning makha tamba leibak amani haiba adu utnaba miyam punna hotna minaba haiba asi yamnamak mathautai
Asigumba chawkraba organization asina lamdam asida leiriba asengba yelhau furup sing khatna chainaba yaudana amatta oina leminabagi tangai fadaba ado miyamda khanghanbata natana tangdu leitana lamdam ama oihannaba honabada achoba mateng panglakani haibagi thajabasu thamli haina phongdokhi Hujiki matam sida ngang na baya pa mayam de ngang na ga aikoi di jiba pam ba pang soro ye de le jaba kangu ni aikoi masen Manipur da le na ri se Manipur aseng ba Manipur gi ma le pak sidi Manipur gi aseng ba macha sing aikoi khana chai na dana pun da le mina ba ta ka oi re ai se aikoi Manipur gi aja khuding da amachung jing tam le di ba mayam sida aseng ba wa khalo na ma pura matam da Manipur da ya nan ba ji pam ni se santi ni santi pur pur sajana mati pangani hai bisi hai jeraga asu maman yang graba katho pugal hoina na sahi modra hunar pa sugumba sajan gumba maga ngasi ni bisi dai na sekwes ko wajeda na apam jida le ko ngang ba ko bisi ai lai yam pabani na khanje Tongan malamda thaidok hendokna khunai gi kanaba thabak la tawriba Indian citizen oiriba singda Bahujana Sahitya Academy National Committee of India na BSA National Award 2025 pinabagi damakta application kauri hairiba tongan ba National Award singi damakta apply tawbining ba singna akupa marol gi damak BSA Manipur State Office natraga mobile number 9366 064174 da Suti oidaba numit singda office hour da pau faurak payagani loinana award apply tawrakpa matamda biodata Aadhaar tawriba thabak thauramgi photograph amadi project report ka loinana December manga faubada yauhanbirakadabani award asi chahi asigi December thagi ahum suba chayolda New Delhi gi Godavari Auditorium da pangthokadaba taret suba BSA National Conference da lanthokani hairi Loiselakpada maru oiba pau amuka hanna pijari. BJP National Secretary Santosh ki khongset asi achamba khongset oiroi haina Manipur gi hanagi Chief Minister Nongthongbam Biren na haikre. Laibak nungsiba haida ase chin khaktana yaroi laibak ki chawkhatnaba thabak pangthokpada aikhoi pumnamaki achoba thodang lai haina Rajya Sabha gi MP Laishemba Sana Jawbana phongdorakli MPSC gi wahang chelam liba mapalam gi printing press asi mari leinaba lainga ki authorities singna awang batha ki inquiry committee amastemduna yengsingadabani haina mahairoi luk taruk ki apunba cherol amada demand tawrakli IDP sing mayum da hanjin hanbang ngamlaba matungda sangai festival pangthokko chumgani haina maikei kayadagi phongdoknarakpa leptri amadi atopa laibak singdagi Manipurda chaktaba lakpa amor falcon amadi atai migratory birds singbu ngakpi sembibagi saruk amo oina None district na laiba airgun sing pikhalaknaba district magistrate na khanghalakli Pungja sifawagi oinadi ISCOM na sandokshaba Manipuri News matanga sida lojeri makataba pawgidamak ISCOM umit yeng taduna lebiyo